Image PAODAM miyeng tabirabasing busurbalana khurumjari ngasi maroiba pau pijari. Kumbi Assembly Constituency gi award apa khuding Chief Minister da haiduna thoba thabakta onthoknaba hotnaragani haina Manipur gi Governor La Ganeshan haikre. Manipur asi BJP lengak lakpadagi drug puthokpa ngamba lamdam ama oina map da yawba hokre haina MPCC gi Vice President Hareshwar Goswami na phongdokre. Lengakna poppy cultivation thingna ba hotna riba sibu sawal aduna Churchandpur da awareness program pangthokre. Loinana BJP ge councillor amabu temporary speaker hapkibabu illegal amasung unconstitutional oi haina Delhi Chief Minister Arvind Kejriwal na Delhi gi Lieutenant Governor da chithi ikre. Pawmusa khaina pijari Kumbi AC gi miyam ge award apa khuding Chief Minister da hairagani loinana athuba matamda thabak oina onthoknaba hotna hallagani haina Governor La Ganeshan na phongdokre wafamasi ngase Kumbi Kangjaibung ground da MLA Kumbi AC amadi District Administration Bishnupurna senduna pangthokba nomai oiba interaction program amada Governor na phongdokhibani. Ngasi gi thoramadu da Governor La Ganeshan na makhata na phongdokhibada ngasi Kumbi AC gi miyamna ACS gi award apakaya leire haina phongdokhiba adu mahakna Manipuri lol khangdrabasu mahaki secretary na miyamna hairibasing adu isinduna thamlaga mangonda pirakpadagi miyamgi award apa mayam adu khangbani. Hojik ACS gi oina nungai triba lambi thong Angalwadi workers singna phangliba apikpa salary school gi award pa PHC singi award apa sing Kumbi Bazar hojik oiriba phibam mayam asi Chief Minister da hairagani amadi miyamgi apamba thungnaba hotnaragani haina makhataki. By 2025 we want India want that tuberculosis should be completely eliminated in this country. I request to all those people, of course the government is making its efforts. Even then, the people, we should voluntarily come and we should also cooperate with the government and see to it that this particular scheme of eliminating the tuberculosis disease in the year 2025 is successful. This is my request. Ngasigi thoramadu ta chairman MSPDCL amadi MLA Thanga T Robindro MLA Kumbi Sanasam Prem Chandra MLA Oinam I Nalini chairman LDA M Asni Kumar DC Bishnupur L Bikramna athoiba mithunglen oina saruk yakhi bagaloinana DLO kayasu saruk yakhi thoramadu da miyamna hangba wahange paukum sing mari lenaba official singna paukum piki. Senapati District ki Faibung Khulenda ngarangdagi chatharakhiba Paumai Thauni 2023 da ngasi Chief Minister N Biren su saruk yakre numit humni chupna chathagadaba tharongi ngasi ni chanba numita saruk yakhiba Chief Minister N Biren hai aikhoi amatani lenga asina chingtam haiba khaidana thongmanana chaukatnabagi thabak kaya pangthoktuna lakli go to hills ki thorom paikhatuna chingi mafam singda kari award apa leibagi haibadu khangdongtuna makhal kaya gi project kaya paikhatle haiki. Thoramdu da Chief Minister na Senapati District Headquarter da paikhatliba project maru aina Indigenous Sports Complex, Amusement Park, Astro Turf Installation na chingba kaya gi matangsu highlight tawki. Ngasigi thorom gi manung chana cultural dance atai thorom kaya pangtokpagaloina na souvenir amasupongki thoramadu da Cabinet Minister Singh Govindas Konthauzam let pau haukip El Susindro MP Dr. Lorho S P Pose MLA Singh J Kumosa Losi Dikhosu saruk yakhi. Paumai Thauni Thoromgi saruk ama oina thangnaba khul singi pothok sing yonba stall kaya su hangki stall hangliba khul singdi Purul Rosofi Chingmai Kuno Purul Akutpa Lakhamai Lai Khoidi Thingba Khulen Maiba Simai Ngari Raidulongmai Kodong Khulen Ngari Khulen
5 Khulen asina chingbani 36 Wabagai amadi 37 Kakching Assembly constituency sing asigi electoral roll sing qualifying date 01/01/2023 oiduna registration of electors rules 1960 gi matung inna semdokduna draft tauraba electoral roll sing amadi hanagi electoral roll sing assistant electoral registration officer AERO SDC Kakching amasung Hyanglam block level office singdagi yenglanaba 36 Wabagai amadi 37 Kakching Assembly constituency gi elector singda electoral registration officer SGO Kakching 36 Wabagai and 37 Kakching AC Okram Sanderani Debina Thokpachero mana khangalakli Matam amada Manipur asi drug ki transit point ama oina launaramba adu BJP lengak heklakpadagi drug puthok pangamba lamdam ama oina mefta yawba hokre haina ngasi Congress bhavanda pangthokpa pawmishinga unabada Manipur Pradesh Congress Committee MPCC gi Vice President Hareshwar Gosami na phungdokre mahangna hai anoba chahegi khudol oina BJP lengak asina sanalai bag pauchegi editor Hemanta Ningombabu Lengakna chathariba war on drugs ki mayokta wangang lubagi police thajinduna faba punbagi thabak chathaba asi laibak thibani high profile miyosingna popi marakta leptuna photo thagatpana wangang ba ngamdraga miyamgi thabak tawriba editor amagi mathakta criminal amagum action lokhatpa haibasi wakal khanba watpa lengak longi mamini drugs ki mayokta thabak kaya paikhatle hairabasu state asidagi pukhiba masing yamlaba drug kaya phariba asina matau karamnano war on drugs mai pakpagi khudam la haina lamdam seda phariba drugs madi mapaldagi fagatliba drugs sing asigi chang karambana helibanu haibasu laingakna sengna thampam thoi phongdoki amaromda lamdam seda mitop sing changlakpa yengsenaba ILP chanakhiba kuirabasu ngasi fawada labor permit paiduna changlakpa miyoisingge rules madi regulation mayek sengna thamdaba asina karamna indigenous miyoising kanba ngamgatawribanu mamangda lairamba governor gi matamda air dispensary helicopter hawdokna balupa crore kumanga thamnamba aduna kadaida laikhrabage hainasu mahak makataki Pare, Guwahati da pare, Gujarat da pare, Dimapur da pare, Kasar da pare, hai basing ase, asim Manipur da gi sakhiba natabra. Warun drugs uta sing to ga haidati, yam level drugs sing ase, koi kamai to da mapande phadinu. The father of my arms to learn money, other party, but there is a yen the day, Amarung the day, father of Muslim upon the power singing the day, Masing children, the Magani, I will say, I know from the Wapamni, Marumaduna, war on drugs and money put to it. I was me, Masita Sen Nagadi, Pop Sony, Masay, Mayam, the good child, and I was from the Ningi. Ngasi pangmising unabado da MPCC gi secretary Ram Prakash W Ratan amadi administration gi general secretary S Jitensu Sarukyaki Cabinet na you legalize tawna ba lawkiba warep ki mayokta ngasi Bishnupur district ki kha sanjenbam awang makha community hall da wakat mifam tuna khongjang tangsin kre khongjang ado kha sanjenbam apon banupi lupna coalition against drugs and alcohol kada amadi on Manipur Women Social Reformation and Development Samas nupi samas ka punna kusan aduna chathakibani wakat mifam aduda sarukyakibasing aduna Manipur da yusungba amadi yonbagi ayaba piba yaroi cabinet ki warep handou amasung Manipur miyam yudagi kalu haiba kholau sing lauki wakan mifamatu da sarukyakhiba mairapaibi amana Manipur asi yuyonba amadi sungbada athingba leiraba fawba lengakna mathau fazana tawdabana maram oiraga ngasi fawba thingba ngamdri masina maram oiraga Manipur asi yugi chaitheng phanglaba state ama oiduna Lukrabi kaya leiba amadi crime kaya thokliba lam amani asiguma matam asida lengakna you legalize tawnaba hotnaba asi yaba ngamloi maram asina lengaki firep asi handokta batarabadi kada amadi nupi samasna changsilakpa khongjangsinda leikai miyamnasu sawatgani haiki Henba yonbagi chang thakpagi chang ngawbagi chang asi hengkal thamari da siyong hengkal labanina masi sahi chupa punsi simagi natraga mirol kaya ma chana hoba targadi aikhoigi samaja sida asukki matik amangba asukki matik lekhata ba haibado oirani maram aduna aikhoi hadak gamena pass tawiriba asingong bai ek ase aikhoigi marai paibi imai ben khas hanjimangi imai ben sing sumasigi ayaba pibase akhoi ngamjade
lamdam asida poppy cultivation tawriba asina khunai da piriba chaitheng kaya asi kannabagi pandamda lengakna war on drugs ki saru ama oina poppy cultivation park sanna thingnaba honariba asida saugat aduna ngasi information center for hill areas manipur ichamgi miteng khada ngasi Chochanpurda district asigi public leader sing CSO sing village chief amadi ichamgi thongmi singapuna awareness program ama pangthokre thorom aduga mari lainana ichamgi president Yuimi Horamna high poppy cultivation tawba asina drug addiction yam hengatli poppy thaba asina fast money di fanglamba yai adubu lairiba Christian gi saruktagi chada mangarong khaktamak oirangani poppy thariba asi hairiba chada manga asina nungai faba yum amadi atangba gari tonglambadi yai adubu lemhauriba chada marifutara manga asidi nisagi ipakta tawduna sigadawre aikoina ichasing Dr. IS ohenge hairiba wafam adu poppy thaba asina puthorakliba drug sing asida addiction tahanduna lemna mangle poppy cultivation asi asum lairagadi aikoi loina manglagani haina hana laina yamna lairamdaba adu haujikti tongan ba health hazard oiba laina kaya leire Sisipur gi CSO singna war on drugs ki khongjang asida kadai fawba khongthang loribagi haibagi matangda kuki khanglai lawompi general headquarter gi president kamthang haukipna hai ing lisingani tarat amadi taranipan gi Cherakta Sisipur gi angangsing drug abuse yam chatharamba adu joint anti drugs haiba committee ama semlaga anti drug campaign fazana chathaki madugi matung poppy cultivation da mai onsalakibani maduda chada kuntrarom di mai pakna thabak chathaki bakhata na su chathaduna lakli lengakna paikhalakliba war on drug sida CSO singna su tumina leibadi nate poppy thari basingna su masa na poppy plantation lepage haibagi fire phawba longnarak matamda covid pandemic na maram oiraga sufam nompam khangdabadagi chahi ani ahum sida hanagi fivam da amuk hanjalaknarakpani Sangai Koi ke area da village chip masana luchingduna poppy plantation lianthatpa amadi poppy tharamba sing surrender tawhanbagi thabaksu lepa leitana chathari mayam asibu rehab tongnaba afava lambida chatminanaba government ki site gi su akhanaba mityeng makhatana changbiu thorom aduda kuki chip association VP holkhomang haukip amadi ichamgi VP DS Padmeshu saruyaki Forest Minister amadi Central Forest Division DFORK amajit ki mityeng makhada Sengmai Forest Staff Sing amadi BO Deputy Ranger Wailoken ga loinana Forest Minister gi apunba team singa Sengmai gi mafam kharada ngasi sawmill singda drive chathabada lona yadaba u round sing lairambadagi hairiba u round sing adu seize toksinbaga loinana sawmill sing su thingjinkre hairi ngasi hero part 1 umang laikolda Scarlet Eye Care and Contact Lens Clinic Thawal Green Valley Welfare Association amadi Hero United kapuna kusamnaduna Better Vision for a Better Life haiba pandamda nomagi oiba free eye screening camp ama pangthokre ngasi pangthokiba free eye screening camp aduda patient marifuni thoida mitka mari lainana screening tawki patient yankhai tarukta subsidized rate spectacle frame piki patient humputara humdoi amadana free da aida mari lainaba hidak langthak enthoki ngasige kem asiga mari lainana Dr. Maibam Surbalana hai Vision 66 2020 gi makhada khungang laikai da chatuna mamit fazana uhannaba cataract screen tawba aiga mari lainaba anaba kaya khangdoktuna achoba hospital da chatkedabadagi hanthanaba chathaba eye cam ni darkar leiba hidak sing lemna yenthoi frame na affordable price da subsidized rate da patient sing da phanghali haiki Scarlet Eye Care and Contact Lens Clinic Thawal Masung Green Valley Association ani na khupsam naraga sathajariba free eye camp khungam chatuna laikai chatuna khoi laikai da Vision 66 2020 na malai ko khoi mayam se mamit phajana uhanba adagi cataract screening tawbiba khoi eye ga mari leinaba anaba kaya khoina chatuna screening tawbiduna achoba hospital da kari karamba afaba fataba haibado khangtok minanabagi damakta ngasi gi eye camp asi pangthok jabani
Haukiba chahidagi Peace Committee Kanglaipa teamna Manipur gi manung amadi mapanda leiba laifam sing amadi Manipur gi border pillar sing yengsinbagi chatharak pakhongchat oina ngarang Kwatha Khunau gi international border pillar number 80 amadi 81 gi manakta leiba ibudau pakhang bagi laifamda haikat leikat tamkhre loinana border pillar sing amadi ibudau gi khubam manak nakna hauba irat thauni tauba uzau pambi ama international border khazil lakpada Myanmar gi manungda Laikibada Committee asina nungaita fungdokre. Khongjat aduda saruk yakiba Peace Committee Kanglaipa ki President ki H. Rajesh Maitaina fungdokibada Committee asina hana mamangdasu Behiyang da Laiba Chandrakirti Memorial Park da sutsatuna irat thauni tawkre loinana mafam aduda lairamba Mangkhigadawraba border pillar number 43 close to su semjinkre makha tarakpo oina Kwatha Khunau border pillar number 80 amadi 81 gi manakta laiba ibudau pakhang bagi khuvam aseda ira thauni tawba lakpani hairiba khuvam ase Manipur gi miyamna angamba sel khaina duna semkhiba khuvamni Hauzik khuvam asigi manakta hauba ira thauni tawba uzau pambi amadi border pillar number 80 amadi 81 ase international border gi boundary Khazil lakpada Myanmar gi maikaida yaukre masigidamak nungaijade haina makataki Ningsingba yai haukiba chahi kharagi mamangda border pillar number 80 amadi 81 ase hongdok hongjin tawre amadi mangkhigadawre haiduna matamatuda palamba lengaki revenue minister ga permission yauna yengsinbagi khongjat amasu chatkiba laikre adubu ngasidi haiba border pillar ani ase international boundary khazilakpada Myanmar gi manungda laikre ngarangi khongjat aduda Peace Committee Kanglaipa ki teamna border pillar ani adu amuk nauna machu taiduna thamlamki aikoina leijari mafam sigi hana de koi budok pakhang bagi lai irat thongi ka kai tawu matam da koi gi tungda leijari ba koi gi usida hojik salai gi firal lamade koi atopa firal lamade usigi makong da astar na tawsali ba se koi irecha sing tawjar mafam ya do hojik border fencing ji lakhi bidegi di hari mafam si koi border fencing gi wang mada ai koi Burma rom gi side ta hojik tarame adu ni budau gi damak ta hana akoina lai khurmada tawjar mi bo usibo som sangi ba simadi koi gi side gi sur ngai ta bu phung chari Manipuri Youth Front of Assam Maifa Amadi Assam Indigenous People Protection Committee AIPPC Anina Pullaga ngasi Kasa District ki Assistant Commissioner Laishram Junali Singha ACS bu Jamlaba Lengan Fi Yanduna Ikai Khumnabu Utkre Hariba Laishram Junali Singha se Kasari Hozaidagini Maha 2022 da APSC Maipaktuna Hauzik Kasa District ki Assistant Commissioner oina lakpada Maifa amadi AIPPC anina harabu fungdoki ngasi Junali bu ikai khumnakhiba aduda Maifa gi Secretary General Tampak Mayum Salawuddin ex Secretary General Advocate Fanjawam Lokenath AIPPC gi General Secretary Seram Herajit Finance Secretary Jasim Uddin Laskarna chingba miyoi sing saruk yaki The Academy of Performing Arts Apa Thawal Wangmatabana Silaga Numit Nifumangani Chupna Chathagadaba Acting Training Course Cum Drama Production Gi Workshop Ngasidagi Thawal Wangmatabada Leba Naran Inat Pukai Cultural Hall da Hudokre Workshop Asigi Manungda Hiramasida Khanghairaba Resource Person Kayana Theatre Drama Gi Horofam Amadi Ekoigi Kunai Seda Drama na Lawriba Thawdang Karino Haibana Chingba Marik Chumna Takpi Tambigan Haidi Ngasigi workshop hongdokpa duda saknairaba writer amasung actor Deben Chenglai Saranglai Sangthem amasung Indian Solidarity Council New Delhi Associate Member Dr. Akoijam Priyokumar na Presidium Member sing oina saruk yaki workshop asida mahiroi kulom na saruk yari Mitai Maitai bu Scheduled Tribe list ta chalhangadabani haina Scheduled Tribe Demand Committee na matam kaya gi mamangdagi lepa laitana changsilakhiba khongjanggi makha tarakpo oina ngasi Bishnupur District ki Oinam Bazar da Oinam Apunba Maira Paibi Loop amadi SDGCM ga khusamnaduna Maitai Mitai bu ST list ta chalhangadabani haina miyangmi mifam ama pangthokpaga loinana Kholau kaya lauduna khongjang changsinkre ngasi chathakiba protest aduda saruk yakiba Oinam Apunba Maira Paibi Loop ki President Mutum Ongbi Roma Devi na hai SDGCM na changsilakliba khongjang asida lamdam asonggi miyamna saugatli loinana Maitai Mitai bu SD list ta chalhanabagi recommendation adu atubada thabiu haina phungdoki
दिल्ली के अनोवा मेयर खननबगी इलेक्शन के मांगोइनना आम आदमी पार्टी के अरविंद केजरीवाल अमसुंग लेफ्टिनेंट गवर्नर वीके सक्सेना गगी मरक्ता उंखनबा अमा थोकले नौना खल्लबा दिल्ली म्युनिसिपल कॉर्पोरेशन दा मेंबर तरा नॉमिनेट तौरदुना हायेंग पांगथोकदबा मेयर इलेक्शन के दमक लेफ्टिनेंट गवर्नर सक्सेना ना बीजेपी काउंसिलर अमबु प्रिसाइड तौननबा टेम्पररी स्पीकर ओइना ngasi हाबख्रे सक्सेना की थौंग अदुबु इलीगल अमसुंग अनकॉन्स्टिट्यूशनल ओइ हाइना दिल्ली सीएम अरविंद केजरीवाल ना लेफ्टिनेंट गवर्नर दा लेटर अमा इख्रे सक्सेना बु मिचंग मिखाई नाय हाइना सु केजरीवाल ना मरा सीख्रे दिसंबर दा पांगथोखिबा म्युनिसिपल कॉर्पोरेशन दा एएपी ना मेजॉरिटी फंखिबदी वार्ड चानी गे यांखै गी मनुंगदा वार्ड चामा कुंट्रा मरीदा माई पाक्तुना एएपी ना चाही तरा मंगा गी मतुंगदा बीजेपी दगी पावर मुनखिबनी लेफ्टिनेंट गवर्नर सक्सेना ना प्रोटेम स्पीकर ओइना बीजेपी की काउंसिलर सत्य शर्मा बु खनखिबनी अदुगा एएपी नदी ख्वाइदगी सीनियर ओइरबा एएपी मेंबर मुकेश गोयल बु प्रोटेम स्पीकर ओइना नबा रिकमेंड तौखिबनी मेयर की फम की दमक मियोय अहुमना तानरिबनी एएपी दगी सेली ओबेरॉय अमसुंग आसु ठाकुर अदुगा बीजेपी की दगिना रेखा गुप्तनी सानबगी पाव ऑल इरेंगबन फुटबॉल एसोसिएशन आईफाना सिंधुना इरेंगबन हाई स्कूल ग्राउंड चथरिबा 6-9 साइड स्टेट ओपन फुटबॉल टूर्नामेंट 2022-23 गी ngasi sanakhiba मैच अनेगी अहानबा ग्राउंड दा माइदा संगायुमफमना थौबाल एफसी बु पांजल मरी शुनोदा माइथिबा पिख्रे मैच असेगी अहानबा पांजल दु माइदा गी दमक थौबाल एफसी की जर्सी नंबर 15 अमरजितना ऑन गोल ओइना मैच की मिनट कुन चटपदा चनकी अतई माइदा संगायुमफम की पांजल सिंह अदुना जर्सी नंबर 12 दयानंदना मैच की मिनट कुन तरुक जर्सी नंबर 6 रोनाल्डो ना मिनट कुंट्रा मपन अमदी निफुदा चनखिबनी ngasi sanakhiba ani suba ground की मैच ना याइसा एफसी कक्चिंगना इरेंगबन एफसी बु पांजल अनि सुनोदा थोइकी याइसा एफसी के पांजल अनि दु जर्सी नंबर 2 जिदाना मिनट कुंतरेट अमदी जर्सी नंबर 11 नेबिना मिनट निफुनी पांचत बदा चनखी अरोइबदा मरोइबा पाव मोहन पिजरी कुंबी असेंबली कॉन्स्टिट्यूएंसी की अवार्ड अपा खुदिंग चीफ मिनिस्टर दा हाइदुना थोबा थबकता ओंथोकनबा होटनरगनी हाइना मणिपुर की गवर्नर ला गणेशन हाइख्रे मणिपुर असी बीजेपी लेंगाक लाकपदगी ड्रग पुथोकपा ngamba lamdam ama oina map da yawba hokre haina MPCC की वाइस प्रेसिडेंट हरेश्वर गोस्वामी ने फोंदोखरे लेंगाकना पॉपी कल्टिवेशन थिंगनबा होटनरिबा सिबु सवगत अदुना चोचामपुर दा अवेयरनेस प्रोग्राम पांगथोखरे लोइनाना बीजेपी के काउंसिलर अमबु टेम्पररी स्पीकर हापखिबबु इलीगल अमसुंग अनकॉन्स्टिट्यूशनल ओइ हाइना दिल्ली चीफ मिनिस्टर अरविंद केजरीवाल ना दिल्ली की लेफ्टिनेंट गवर्नर दा चिठी इख्रे ngasi ki damak tadi paudam matang sida loijare miyeng tabiri basingbo amukana khurumjari